Babysana misiga mari lainana fajinkhibasing thuna thadokadabani. Ningthौजम Babysana misiga mari lainana fajinduna jailda thamliba miyoising khudakta thadoraknaba demand tawrakpaga loinana karigumba government demand asida thausadaba tarabadi tungan-tunganba Erang CSO singa loinana akanba khongjang changsilagani haina Joint Core Committee of Langthabal Singthak Singkha amadi khokpumna warning tawrakli. Ngasi hairiba committee asina sinduna Langthabal Singthakki community hall chathakiba wakat mifam amagi nakanna paumisingda wa ngangladuna Joint Core Committee gi mihut sinduna Langthabal Singthak Youth Club ki treasurer Gaijanglung Kamsan wafam asi phungdokkibane. Kamsan hai ningthौजम Babysana gi angakpa misi asigi achumma langlangin misam sangga naidana government puthokpiyu amadi athuba matamda achumba wayel fanganbiyu chapsaba sakhi sabon yaudana singnai haiduna matam sangna fajinduna thamba haibasi illegitimate oi maram chade standard Robert Higher Secondary School gi fajinkiba miyoising karigumba mara laire hairabadi chapsaba praman natraga evidence mari lainabasingna pigadabani piba ngamdragana fajinkiba miyoising khudakta thadokadabani haina mahakna demand tawki. Aranba tawbasingda matik chaba chairak fanganbada amadi Babysana misigi achumba wayel fanganbada Langthabal Singthak Singkha amadi khokpumgi khunjasingna mapung fana support tawgani adumakpu singnai haiduna evidence yaudana mara laitabasing matam sangna fajinduna thambadi aikoina yaba ngamloi haiki. Fajinkiba miyoising thadou haina aikoina hanjin appeal tawriba asida government tabidaba taragadi tungan-tunganba Erang community gi CSO kayaga loinana akanba makhal makha kaya khongjang changsilagani hainasu mahakna state government warning taokhre ngasi chathakiba wakat mifam maduda Langthabal Singthak Singkha amadi khokpumgi yamlaba khunjasingju saruk yakhi hairi mya.